Lamjingba Finance miyamgi yeknabani khudaktagi athingba thamlei. Lamjingba Group ki tongan-tonganba thabaksingi marakta ama oiriba Lamjingba Finance na achumba wafam miyamda khanghanba ngamdrei maram aduna Lamjingba Finance asi KCPMC na miyamgi yeknabani haina lawbaga loinana khudaktagi athingba thamle haina Kanglaipa Community Party Military Council KCPMC na MC ki serol amana phongdorakli. Lup asigi Information and Publicity Secretary Comrade Lanchenba Maitaina Thadorakpa Chairol amana hai Lamjingba Finance ki makhada loan lawriba singna sendoi hunba amadi selep singatpa khudingmak lup asina khudaktagi athingba thamlei. Lamjingba Finance tagi loan lawruba miyoi singna karigumba KCPMC gi athingba asigi mayokta leptana sindoi piramba natraga selep singatlamba thoklagadi maduga chap manaba senfam ama lup asina lokhot loidabagi maram leibra haibasi miyamna wakhal khantabiyo haina phongdorakli.